Kurumzari, ELITETV ki adum ba special talk meng tabiri bu singbu Ahmed Taram Okseri ngasi kuina unajak dur miwesi yama naha oina entrepreneur oina aduga businessman oina aduga miyang ki seba toroga lakpa kamain tawdana haurakhiba aduga tonganba India ki wangwada tongan ba business kya paikatana naha singa thabak pina bu atai hiram kya dasu asobu thodang noriba KHUYOI SAGOLSEM Elites RAJESH ni mana matau kamain tawdana akhoi sidagi South Asia ki jagada adumba thabak kya tawba ngamba aduga Manipur miyam ki kai toge khalliba haibsing madu miyam thamjage ahanbada KHUYOI butaram okseri kuramzari miyam punamakpu ahanbada isagi leifam leimai pagi ming aduga chinau kya non thambi aigi mingna KHUYOI SAGOLSEM ade ai bu pokpiba aigi pana led SAGOLSEM ibocho basing ade ima lady ima accessory aduga aigi aina chilinau mangagi khwaidagi ahanni aduga aigi makha da inaunu pama lady aduga ichil nupi ahum lady mukoi loina ma adum nungai ai phana adum lady kusi fogdi tekta kaidana makata na khoi haji phawda schooling se grai tawre ai schooling se kano dagi sidagi hore ha koi pi ngai da ai Manipur dai tamjare ade mapanda ai Chandigarh da mungtame matham khara mo adagi di mathang da koi gi Delhi da leraga ade am back to masagi Manipur da muklai adagi Manipur dagi lairaba matung da ngasai lairiba koi gi responsibilities me amama ai gi family is a business ki family ni koi gi idau hak tak tagi haitare ada idau hak tak tagi business e tawrapanina ngasai gi koi gi responsibilities yamakpa aduna yam nganna aise business ta involved tawrakre right from the koi ne sahi taramatoi train thoi su matam sidagi hona tamaina aise involved tawrapadagi adagi makata na sum lairik tam na khara sum business ta su involved tawrakpa adagi di responsibilities su koi parents sing pisalakpa samai tawraga aikoina aisi Manipur da su amu uziki lairiba responsibilities mayam si longda yadaba adai tawdaba yadaba mayam ama leibanina ai Manipur da mu hanjare adari Manipur khara matam khara leiraga aisu karamba business ta involved to yage habadu wakhan thada basum hawrokpa haitare sagi leifam sina thangwaiban akhoi gi thangwaiban hizam likai huzik akhoi gi kanoni yamna akhoi gi heart of the city ni haitare maruna akhoi gi business ki line la ku mayam tambiro ko sai akhoi gi for father gi hak tak ki business ki line sange haide kai business tawraga tawraba matung da akhoi South Asia sida kamaina akhoi Thailand da kamaina miyeng thamgi bano haibdo mu thambiyo KHUYOI mase akhoi gi aina ihana na akhoi gi idosing na torokpa business tadi ahan badadi akhoi gi hardware gi business tawre and hardware gi business torokpa adugi matung dagi di akhoi na father gi generations da khara change tawse haiduna akhoi gi IT romda IT gi information technology shi gi keno sida sangsale adugi matung dagi di akhoi na si matam khara honara kanduda ngasai gi sigi business da su ai su yam early oina involved torpanina adugi informations khara dum akoina dum isada khara dum leijarabni na haitare ko madugi matung dagi de aina masi sum akoi swai da sum tawraga leibagi mahuta atai atotopa exposures khara darkar leigadra haina sum aina khanba wakan da khanba sum hawrpa haitare adugi matung dagi de aise Southeast Asia da travel to bahujabani somewhere around 91-92 size dagi exposed to horopani adagi di sum chatpa khotpa adagi di ngasai gi akhoi gi anoba mayam haitare ko mayam si akoina thengna ba wari watai sa ba exposures darkar leibani na haitare ko ana masi mayam si tawra matung dagi di aina ayamba ahanbada ai China da matham khara mu leijarami China dagi Hong Kong da muglae adi Taiwan sumai tongna mathang South East Asia gi ayamba adagi di mug Singapore adagi di Malaysia la kanda at last Thailand da ai yoroki ada Thailand da yorok matung dagi di ai Thailand se sumaina akhoi ga yam chanaba akhoi gi maitai sing siga adagi di akhoi gi lariba Thai communities Thai style sing singa yam chanaba
adagi atui mathuktuda akoina ngasai akoina sum as a businessman ama oirakpanina business person ama oirakpanina masidisda adudi kari tabu yage haibagi wakhalonse adudai da aina Thailand da land torok matungda matam khara leer matungda wakhalsi makhan sum thoksalakpani haijare aduga adugi matungda aina ngasai gi Thailand si amuk adudagi halae yumda mu halae adaidi yumda halang matumda wakan thada bahore as masidi yamna opportunities haitare opportunities yamna loba yaba mafam jaga amani out of India haitare ko haibataragadi aduda masidagi akoina aina wakan si kallaga masi chap chaba business ama tahubuna fagadra sigi matamsida sangsalobuna fagadra haibi wakalonsi madudagi lakpani adagi luckily haitare isona thousand bibadagi blessing sorry blessing dagi aina changchal lakpa ki wakhan sisu adum time matam duda adum opportunities am sum phangak haiba tare adagi di main tawdagi ai muk Thailand amuk India dagi Thailand amuk laaga lakpa amuk lakpa sathok chasin tawa hore adagi market si study tawa hore aduda khoi yam chana ga dawa yamna chuna ga dawa khoi ga aidagi aiga yam chuna ga dawa opportunity se khoi gi real estate ai real estate focus to buna phare haina khala akanda adudagi ai se maina khoi gi real estate se focus to jarakpani aduna ai gi huzik leiriba ada Thailand da leiriba khoi gi company sigi maming sina RBJLR ko Thai Limited thana adumaina maming lei aduga masigi base tawrisina Chonburi hena akoigi Thailand gi Chonburi haisi is province amani masi mafam amani state kumba haitare ne ada akoigi na sidai India hairaga akoigi state me ama khaito ismai tona adana Thailand na akoigi Chonburi hari je province mai state makhala amani area amani aduna admai tawraga amadudagi tabak tawba hujagibani adana adai somdasu umuk India da su laihoriba akoigi family gi business ama leiribnina sida su umuk focus taw yadabnina ai adum toina adum halaitana haiba tare halaitana adum chatok chasin haitare sahi amada ai sahi amada akoigi Imphal da matam khara sahi akoigi sahi simbanung da tha ani ahum gumba hek leiba adai adana muk chatkiba adai ada muk tha manga taruk umuk leiba ai leiba depend on like work pressure dugi matungina damai tawrakanda sum ai focus tawjarakpani ado hujik paudi aina paiba project ahum mari paijagre Thailand da su ado koina tawibasina akoigi yam scope yam chawi scope yam lei Thailand da akoigi ano ba akoigi tabak tawba yaba yam ventures haibadare akoina sanction ba yaba yam lei haijariba ana akoigi especially nahasing haitare nahasing sinasu adum tabak tawba yaba yamna adum haidi self kaigumba tabak tawge hena khal ba leiragadi sanction lubada adu akoigi ngasai tabak ama tawge hena khan bataragadi kara determinations kara di leiba dai adagidi maden madi mathangda akoigi kari haitare akoigi honaba kan ba haitare ne thasaba thamba ada sugumba su lei ena khali adugi matungdagi di adum tam na aise adum music ki level sibogda adum somgi leiba Manipur da leiba aigi family gi business pana toramba adagidi ai sagi self da leiba business ki haitare si mayam si adum yengaga animak side animakta adum honadana leidi uji podi people singi mindset da haire ko haji inkhalakpa youth sing da habi even 10 plus 2 warakanda khoi doctor engineer man khan leiba aduga sigi khona business ki as a entrepreneur as a businessman business ki lam sida khoi changda mayang khara manam khoi white collar job se nu pa mai mong da leiba so as a successful businessman amoina kari habi ningmali mase aigi wakal dadi business to wi ai kaigumba ngasai ki mayam sina khanari se ai white job se government ki job ama tawdragadi yadi haibagi wakalon ama sum pu budong na sum leine ada government ki job ta ki hena atop opportunities mayam ama lowa yaba mayam su leine khale aina khanjabada hujik say like aigi employees aigi mapan da leiriba employees se dum lai haiba moichu dum thabak chai khoina aina pizadin haijariba sida zu aina dum piri makhan kya ki business kaya ma involved holi makhan kya ma piri sumai tawduna ngasai gi lairiba khoi gi Manipur da gi su nahasing youth sing
after 11 12 pass tawra matungda moina kaigumba changningba tamningba adugi tamuraba matungdagidi ai moina chang lairiba akhoi business ki field da changningi hairagasu opportunities yam leigre tawba yam leigre ado aina ngasa haijabado determinations thamoi sengna tawningbagi wakal amadi leiba tai tawdoriba thabak se ado tawdoriba thabak se deis da koina kaigumba how far karai bo yongna koina success oigadi oiroi habadudi adudi God knows it ko ada kayama akhoi honaragasu kayama failure mayama yauragasu at last at the end habatare ko loirakpada amuk success fazana dum oiraga achoba prithvi gi maming chetpa mayama ma koina warida history da dum ta adana leire hejariba ko ana hek tauraga akhoi gi masi business si fail oire natraga ai ngamdre habdo madugi wakal do thadok piba akhoi gi masi ngamdragadi challenge ama la loinana challenge amaga loinana challenge amaga mang thamaga ai sibhodi ai kari dabugi mana ngamgadoino ngamoidoino haibagi wakalonche masdai is da idi ngamni haibagi wakalonje thamaga changchillaka haiba thabak sing tawbuda dum kesu kai dabran khale ada aina haijabdo opportunities yam nei mapanda ada akhoi gi job si khata akhoi gi job sing atana akhoi gi thabak leite lei haibagi wanate manipur da su hujik mayam ama tawba yabagi opportunities aina sum khanjabado hujik laiba mug akhoi gi sarkar haitare ko no sarkar lai no people's mayam ama leader apapa leader mayam am tholi haijariba moigi makha da su project mayam ama thadori ana project mayam si thador ko matam stage da su ngasai gi akhoi gi tawba yaba akhoi gi opportunities mayam ama lakane na su khali leisu leena khali aduga ngasai gi stage da sangjal hoba akhoi matam sana thabak si phajana ta hoba taragadi akhoi su sungchoi shoitra manipur su dum successful oigadra haina mi nga teni ngasi mani robot na tie loinamak adum loinamak honaraga ngasai gi lairiba akhoi gi kano se hot po na dragadi any thaba phamaga leragadi trim da dum taw leiba masana ta ado koi laksening se koi maruina koi hasi photo sofa at present hai tare ko kya ko gi employees in pb ri tuan tuan ba company krai dono lai ga ko gi business service ni ai gi kano se Thailand da lai riba ai gi use ki ai haijari ba ko gi sidaisina moi around about 42 employees generator lady like engineers lady architect lady ade atopa mayam ama office ki lady ba mayam ama ai adum moi thaba adum piri de sida su atum manipur da su aina manipur da koi family gi business hai batare pabung hoina to biramba an singchina to tawramba mayam si hujikti aina mu take over tawraga aina mu hujikti adum hona di haijariba sida su adum employees ai adum khara kun around 21 22 employees adum honari adum piri moi mathau adum koi gi opportunities ama adum moi gi su adum akoina piba yaba kai mateng haika tare matang dugi matungina adum piba adum honari aduga sidagi henba akoi ai scope mayam ama thami tunggi tawba yaba mayam ama ai khali adubu matam kharadi ai katang lairiba project mayam se analyze tawrakanda matang ai paikat ke haibagi kaigumba wakal kharasu ai thamjari ai tunggi maruina ji thai de le bising ambu sing se koi manipuri masa sing da thai maktara do ato thai nga tani moi se Thailand masa nga tani thai masa nga tani ada moi gi keno se masi akoi gi tasengna amarom da hairagadi work cultures si yamna khene work culture khene haise se aina akhoi gi miti misabu kano tawi phai phate habgi wa natraga moi ne na phai natraga adi lairiba mayam se samane adubo akoina environment se work environment se yamna akhoi gi moi su thabak tongning bagi kano se yam nei haijariba thabak se moi yam tongninge matam sana pung mapan da akhoi gi office si hangani hangba matam se pung mapan chap sana moi se lakpa yorokpa adagi di manga da loi gedo busi manga chap sana khoi dum close over office se adagi di adudagi kitang thengdana ta hogodo ba magi laiba job tuna laiba magi responsibility tuna hayang kai gum present tawgodo ba kai gum ba dugum ba ma leiraga na pungkhai ma pungama natraga pungama ni thengda hobuduna that is different and once in a while haiba tare maduna aduga khoi sidai su dum hosik agwa masi akoina sum khanjabada sida akoigi work culture si kitang di wale
ꯑꯩꯅ ꯁꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯌꯥꯝ ꯄꯪꯂꯥꯞ ꯂꯥꯞꯄ ꯑꯦꯔꯤꯌꯥ ꯑꯝꯇꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯕꯥꯛꯁꯤꯁꯨ ꯌꯥꯝꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯗꯤ ꯌꯥꯝ ꯂꯩꯌꯦꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯗ ꯃꯅꯤꯄꯨꯔꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯐꯝꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔ ꯍꯥꯏꯔꯦ ꯆꯥꯕ ꯍꯥꯏꯗꯤ ꯑꯦꯅꯤ ꯐꯪꯉꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦ ꯍꯥꯏꯖꯔꯤꯕ ꯑꯗ ꯃꯥꯟꯅꯩ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯁꯨ ꯆꯥꯅꯅꯕ ꯐꯪꯉꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯍꯥꯎꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯑꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯇꯦꯁꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯚꯦꯖꯤꯇꯦꯕꯜꯁꯀ ꯑꯥꯗ ꯐꯪꯉꯤꯕ ꯚꯦꯖꯤꯇꯦꯕꯜꯁꯤꯒ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯤ ꯑꯥꯗ ꯐꯪꯉꯤꯁꯦ ꯑꯣꯔꯒꯥꯅꯤꯛ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯣꯔꯒꯥꯅꯤꯛ ꯌꯥꯝ ꯂꯩ ꯐꯪꯉꯒꯁꯨ ꯇꯦꯁꯁꯦ ꯌꯥꯝ ꯈꯦꯠꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯅ ꯐꯕ ꯍꯦꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯤꯗ ꯐꯣꯀꯁ ꯌꯥꯝ ꯇꯧꯕꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯐꯣꯀꯁ ꯇꯧꯔꯒ ꯄ꯭ꯔꯗꯛꯁꯟꯁꯦ ꯐꯖꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯐꯖꯅ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯚꯟ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯌꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦꯅ ꯈꯜꯂꯤ ꯑꯩꯅ ꯈꯟꯖꯕꯗ ꯁꯣ ꯕꯤꯌꯣꯁ ꯌꯥꯝ ꯐꯖꯕ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯇꯨꯔꯤꯖꯝꯒꯤ ꯁꯦꯛꯇꯔ ꯑꯣꯏꯕꯤꯔꯣ ꯃꯥꯒꯤ ꯔꯤꯁꯣꯔꯁ ꯑꯣꯏꯕ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯒꯦ ꯁꯣ ꯕꯤꯌꯣꯁ ꯃꯔꯛꯁꯤꯗ ꯑꯩ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯁꯤꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩ ꯇꯧꯕ ꯌꯥꯏ ꯌꯥꯝ ꯀꯨꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯍꯥꯡꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯔꯥꯖꯦꯁꯅ ꯀꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕꯗꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯆꯒꯦ ꯁꯣ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯍꯟꯖꯤꯜꯂꯁꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯀꯣꯔꯣꯅꯥ ꯂꯥꯟꯆꯠ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯚꯦꯛꯁꯤꯟ ꯀꯥꯞꯂꯁꯤ ꯀꯣꯔꯣꯅꯥꯗꯒꯤ ꯉꯝꯂꯁꯤ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯍꯟꯅ ꯄꯥꯡꯂꯁꯦ ꯄꯨꯟꯁꯤ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯍꯟꯅ ꯄꯥꯡꯂꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯥꯃꯣ ꯀꯩꯅꯣ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯑꯁ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏ ꯆꯠꯄꯅꯣ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯎꯁꯦꯅ ꯉꯔꯥꯡꯗꯨ ꯐꯖꯅ ꯍꯥꯏꯅꯩꯗꯨꯗꯤ ꯑꯁ ꯑꯩ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯥꯞꯄꯣꯏ ꯅꯠꯇꯦ ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯩ ꯀꯥꯟꯗꯅꯣ ꯑꯩ ꯀꯥꯞꯄꯣꯏ ꯍꯥꯏꯁꯤꯅꯤ ꯇꯥꯃꯣ ꯅꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯁꯥꯅ ꯍꯥꯟꯅ ꯆꯦꯛꯁꯤꯜꯍꯧꯕꯅ ꯐꯠꯇ꯭ꯔꯣ ꯀꯥꯞꯊꯣꯛꯄꯅ ꯐꯠꯇꯕ꯭ꯔꯥꯕ ꯍꯣꯏ ꯌꯥꯔꯦ ꯆꯦꯛꯁꯤꯟꯕꯅ ꯑꯗꯨꯝ ꯀꯥꯞꯄꯨꯔꯣ ꯑꯩ ꯀꯥꯞꯄꯣꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯨꯡꯉꯣ ꯃꯃꯥ ꯍꯤꯗꯥꯛ ꯀꯥꯞꯄꯨꯒꯦꯀꯣ ꯄꯄꯥꯒ ꯂꯩꯔꯝꯃꯣ COVID-19 लाइचत असि ngakthonबगीदमक कोविड की वैक्सीन कापना लाइचत असि मरि लेनबा लैना लाइचत सिंगदगी ngakthokjaba ngami masida natana लाइचत असि संगहनदनबगीदमक मतम मतमगी सरकारना पिरकपा सना कागमोन सिंग अखोय ngakna चटमिनरसि कोविन एप्स ता रेजिस्टर तोबिदुना अदोमसु सुखसोय सोयदना वैक्सीन असि कापथोकपियो कोविड की वैक्सीन कापथोकतुना कोविड लेतबा इरमदम ओहेमिनरसि अखोय वैक्सीन कापलेसे ब्रेक मतुंगा मैं मुतरा मुक्सरी अने मखा थाना खुयोदे खंजेनिंगसी हजिक लेरिबा साउथ एशिया के तोन खोई कंट्री सिंगसी उरगा लाबनी लेरिबा सिगी ट्रेन से सि कमाइन उबी मरमदि कनो कन याम नहा ओइबा मयाम हजि इंखलकपा इंस्पिरेशन पाम मयाम सु लेरिबको अदुगी एक्सपीरियंस नु शेयर तोबियो बसे अइना खंजबदा खसाइगी याम लेरे मणिपुरदगिसु मपानदा एक्सपोज तौरगा लेबा मपानदा थबक तौरगा लेबा अदगी अदुम हजिक याम लेरे मणिपुर अइ सुम खंजबदा एनी पार्ट ऑफ कंट्री हाय तारे हजिक से मेते मेसाजु याम एडवांस ओरि अइना सुम खंजबदा अखोइगी अयाम साउथ ईस्ट एशिया दा कोरिया दसु लेरे जापान दसु दुम लेइ अखोइगी अयाम दुम चाइना दसु दुम फजना थबक इगांग तौरगा लेबा यावबा थेंगनारे अखोइना दुम अइना खंजबदा को अदा मसी सिसु एक्सपोजर्स मखलमनी अदगी ngसाइगी अखोइगी हुजिक हुजिक लेरिबा मयाम से अदुम
adum tawbi yai satbi yai thabak yam lei ada thabak leiba thabak si kamai tawge haba matamda akhoi madugi akhoi gi kari haiba tare akhoi gi magi mahi masing haiba tare ne mana tauruba akhoi gi responsibilities amadi loba tai magi kanoma akhoi gi yamna haithoi singdoi ba haitare ne ko haithoi singdoi ba maduma darkar oibra na khale kara mayamda kara hena afaba thabak tawba ngambagi opportunities ama launa na ba haiba tare adu masi hariba si khara se point khara si aina sum khanbada lairagadi magi tawning ba thabak tawning bagi wakalon ada yuziki experience lairagadi dum thabak tawbagi opportunity se dum lei mapanda ada gi akhoi di sak chu loi manai ayam Southeast Asia da lei ba mayam se akhoi gi meitei gi lei ba sak sing se akhoi chang gi matam da moi su kaisu moi marak ta sang gi da moi akhoi kanano ne khangpon tre ba adum loi na ma adum adi manarab jari manarab haitare aduna ngasi adum opportunities lei adagi di back to ngasai gi adudagi aduna mapanom da satlaga thabak tawrubugi wakhaloni arada ID mapanom da thabak tawbu se sum akhoi gi naha sing je sum chakhi taragadi akhoi Manipur da kaim leho dori leirui dori buko ababa akhoi gi ababa mayam ama ada akhoi ababa mayam se akhoi Manipur da masi thamda basu yaroi lehogda basu yaroi ba na loin chakhi taragadi loin hang ba tare akhoi Manipur se aduna ngasai gi Manipur si darkar oigado pot si aina khanjabada hojiki Southeast Asia da akhoi Trans-Asian Highway kai na hoji akhoi government gi project mayam ama lai haijari ba masi through lambi da Silk Route da akhoi gi samjan narakna ba haitare ko masi gi mayam se samjan narak masi once masi gi aina sum khanjabada masi gi link si lairagadi akhoi Manipur se is going to be one of the yamna akhoi gi opportunities yamna achauba half ama oirkadoini maybe a gateway of Asia haitare ko even India ki su gateway of India haina hait batare hadi lady opportunities pun mak chigi loina mak adagi then adi matak the once chigi laiba akhoi gi opportunities lairak pataragadi akhoi gi ngasai gi mapan gi laiba akhoi gi export import ki matang da tongnari ba khonari ba mayam se akhoi si herb amo kadoni Today's the si one sigi hariba laiba laiba keno singsi ngasai gi thabak sing pangthor pataragadi madu oi pataragadi aina khanjabada Manipur si angak papung na sakhot yai sakhulan be yai makoi gi warehouse thamak patabani then adi matak tu dai moi corporate office purakna na bohrak patabani any company hojikti mapan gi lamdagi export import si yam tongnari haijari ba koi gi India dagi su mapan dagi su mayam am lai India da su lai India dagi su mayam am sakri haiba link mayam si akoi Manipur si oir kadoina haijari ba office leiba ai si moi corporate office ma leirak pa ai si koi gi employee mayam am generator kadoini moi lakpa ai si then hotel gi industries la kadoini hotel gi matang hotel gi sagal kadoini haugal kadoini leibong le roidoini ba ana masi mayam si khalab matung dadi aina khanjabada asi chahi khara khoi gi kaigamba sarkar sina laiba laiba no sarkar haibatare singsina phajana maipuna na haibatare ko masi gi train sima phajana successfully yat laga thambi bataragadi se another sahi manga tara sida si successful phajana oigadra han khali Manipur su yam thuna chawkhat pangam gada yena khali adubu masi mi gi lairiba wakalon da badi leire how far akoina kayamna ngasai input vision bangam gada ge adaga masai gi thabak lom da pangthokpa sineba yam important roise ada thabak lom da pangthokpa si khara akoi gi Manipur si hek yaw matam dadi khara slow ina tobudang sum ui haijariba khara hek Manipur yaro kanda thabak se jar khitang changsa mo da break ama heta maybe some other regions haitare ko madu region to di mayam ma leviram ngani lerungani adu ma mayam sina khoi gi athingba ma already thengdan abagi masaka ma tham tholok pra na khale haijariba ada masi mayam si akhoi gi gyan taminaragadi Manipur si yam nungai ba liba ama oigani na ina tungi futures da laiba tungi futures da yamna madugi opportunities business ki maram da warasu adi chawkhatpa haibadi loina mak chawkhat haibadi loina lambi thong lairiba
ngasai business tauge haragadi lambi darkar business chawhange hai targadi lambi thongpan badabani communication sini yam important oirisi communication si aduki matik leiri gai aduki matik akhoi chawkhatpagi mangjin thana changchen bangam gadra haina idi khanjai ela chini si khoida sorry si ge tongan to ma country me am chatpiri ko akhoi gi Manipur si kadai area da thrust area se pira kan da khoi develop se la ka se either tourism sector obi ai aduga medical tourism obi akhoi labor resource me am su leiri kadai area da thrust se pira ga di akhoi Manipur sa khoi kane khali mase id tourism tourism se tourism the focus am to honi especially ata tourism the focus to honi hai jari se kai gino habun tam dang se example like Thailand ga ngasi world gi prithvi punamak ta Thailand ka hai Thailand si yamna hong na yamna yawning ba mi pung khudi mang na Thailand si yawning hai jari ba yawning ba si kari gino habun tam da sat pa ya ba phaja ba ya ba yeng ba ya ba mafam yamna lei gi hai jari ba sina tourist ki lai ba income tourist ki dagi sang iba tourist me am si ang pa phang na sang ka projane ana sidi Manipur da kari gumba adumak natragasu khoi gi Manipur si yamna nungai ba lamni ain haijaba mamang da thamjaki bedo khoi gi weather da khangde chana na ba khangde loi yengum matam da re khoi maitai misa sing su yamna sum yengum matam da yamna nungsi na ba yam sharing caring yam tong na ba adugi amasu lei aduna masi aina khanjaba da masi sarkar na kai gumba government na ngasai gi tourist ki lariba khantu oga mafam khara khantu oga masi phajana develop to biragadi are di mapan degi sang iba mayam ama akhoi gi la iba akhoi gi mayam ama yamna nungai na freely sangak nanabagi opportunities ama lehen batargadi Manipur gi leriba source of kano sisu revenue hai batare sisu tourist gi yam lakpa yabagi opportunity samlei adu akhoi Manipur si akhoi na areas de is akhoi na tourists lehen ge tourist develop to hon ge hai batare gi akhoi tourist ki leriba akhoi gi spot hai batare akhoi na identify tawraga tham doriba lehen doriba mayam sing si mi oiba sing se leriba adoi gi area da leriba mi sing si khara phajana akhoi gi wari sana badarka leibran khale haidi koi gi no habam tamda tourist service aduki mati akoina laiba mayam ji welcome tawroga nungsi na tawbiraga he na nungai doini adada kaigumba akoina kitang moi da nungai roidaba akoi gi kitang hen ba akoi gi kitang strong voice violence tawroga di maduna akoi da choba impact ma haitare ko drawback ama sulaka doini haijariba yamna akoi gi kari haitare nungai roidaba phajaroidaba ana ngasai gi akoina Thailand daga chakholiba laiba tori mayam si moi je mipung khudi maksa amaga thengnaba matam aduki mati respect tong nei aduki mati nungsi nei ana khainaba chainaba yaudaba lam leite nungsi daba adugumba mayam jo akoina aina sukyamna koina leiba matam sidaisa hardly about 0.05% sagi hena ai kaisu thengna di haijariba lambi lamgang da kai gumbe even accident tawre to choidana thengai na re haitar gasu kaisu khoi sai da di ek kitang thengai na bada top tap eta phuna bi adai sauna bi langkai na bi adagi di hek kano to bi adu masal lei haijariba adaga khoi gi ngasai gi adana thengai na gasu soina gasu ma su ai su soram bi ai ko haibagi masalais da adum amna adum negotiate tong na ba yamna adum kai hani nungsina haibetare nungsina dum wari sana raga dum haiba problem do dum solve tong nei haijariba adu later on maduna police ki laiba magi mathau leiraga na mathau dum chathagre haijariba ayam polite oi haitare mi singsi adana masi darka leigedra an khale adubu hujik laiba koina kaigama tourist si tasengna develop tau si tourist ki laiba opportunity si get si hang si habitar gadi ekoi Manipur si khara akoi gi sarkar gi site gi natraga akoi gi local lariba bodies ma'am like haitare ko masina hojik ki lariba spot ma'am se identify tawraga jana wari sanaraga nungsi chanana akoi gi laiba ma'am do yamna warm welcome haibatare warm welcome se duki matik larige mapan gi lariba mi singji lakning bagi opportunities ama tholaka doin haijariba are Manipur da chaluraga Manipur da chaluraga moi paisa do hek munbi hore natraga paisa do munbi hore natraga ekoi gi hek thina hek chaibi re hek laubi re ka hairogadi Manipur sang patan doini exactly similar thalaga na akhoi su ai su visit to zero re anir visit to re mai hospitality se am thina khoi ga khena ba hai tare khoi su
chang matamda mogi welcome mogi hospitality si yam phaja ba hai tare ko even se trans ro le myam si airport le myam sing du akhoi ki Manipur dana hai tare ai counter je hang de ai mi laktri na harang le thokpa ba khoi gi na mosi gi counter hang kan ai gi hangi som da lak pi o som na kan da pi ro dom de le pi ro nu kai na koksel lak ba hai tare ko adum ba sone ba hot mai le bo hospitality du ka khoi hospitality se sai da kamai na yeng bi gen tham gi masi aina haijabado masi akhoi gi train tawma masi akhoi gi ai wakalon da di masi akhoi gi maitai gi keno se area se kara krai dano ma shoi badona akhoi gi masi fazana train tawbi da bagira natraga akhoi na willingly tawning da bagira natraga sugum bagi opportunity se leita bagira masi swaida gap ama lei badong tawi adana akhoi gi hujiki somna habi ba sumaina koksel laga ahangbam leiraga di mana somda lakpiu si haiba mayam se another ngasai gi mi bagi minungsi du ne bi yenga mana wana haigum mi queue da mi cham lepe mi cham le tar gadi ama duna sum hona dana leiba mi cham duna 1 by 1 1 2 3 4 ana sum leibi mahuta adu da hang aga leiba oiba tar gadi queue do leiba queue do dagi another 50% ama somda lakpiro aduga somda mayam do moi adjust on na ba ade yari ge mi sing ji comfortable oina na bo hone haijariba amna comfort sineba me amna pamnari si adanta bida koina chalu raga queue du da khoi ju ji khoi haira si example koina se kenoma khoi gi chalaga bank to boy ro am to boy ro koina kai gamba chalaga queue ma lepo matamda queue se atuki matik sang haijariba ada queue si sang de ya ba poto are necessary da sang laga matam lohan bi wahan bi ade ngam se yamna khoi gi wakhan da yamna keno mo marin ta da ma krai da ma khoi gi ho bam dum yauri hai jari ba ada masi me am je khoi na masi ai wakalon da di masi train to bam sangi khangan bam sangi ada khangan ba si krai de gi khangal ka de da hujikti hai ba mayam si gi khoi na leibada khangal liba khangan ga dori bi huje ina una mu train tong na bagi opportunities ama pina na bagi class ama yauna na bagi amuk madudi matam leiti haijariba adubu masi mayam si akoina hokibana hogre ko hogoli ba angang sing haibatare naha angang masa sing school da hojik chatli ba college da hojik chatli ba mayam se masidais da akoi gi aigi wakaloni ko masidais da akoi gi class ama tongana moi si hojiki leiba nomgi natraga hapta ama sidaisa class ama anisi sum akoi gi mioi bagi how to respect haibase akoi gi kamai tongna respect tawgadagi mi bu kamai tongna koina please tawgadagi haibase masigum ba kharasi sum class ta naina raga madugi keno se sum yahun ba madarka leibra na sum khale in kan bajo ada kitang akoi gi Manipur si kitang violence ki side ta lei sum koina sum aina thengna bada ko kenom tawrogo so sai tawrogo so kitang he thaina bada kitang he khena rago nami tu ra ka haibugumba ada suguma se ada yamna 0% oina lei haijariba ada mi kitang choina rago so ada di na koram naraga kutlo naraga haini sorry haina hainai ko ada khoi swai da di kitang kenoma violence ki wakan je dum lei haijariba ada masigi violence se akhoi lokthok pam sang haijariba ada hojiki tourist la agasu haiba adai natragasu mioi bagi leiba minungsi yengnaba matamda khoi haiba mayam si loina maksi kharkhasum adjust tawna ragadi yamna khoi si yamna nungai ba leiba ama yamna successful oiba kenoma oigadra hana khalnei aina tunggi future de aina mase Manipur se makata naina khoi de khangje ning se khoi Thailand gi ba yam unique oiba haiba tai ko se education oibi ai natraga any hospitality bi ai natraga any medical oibi khoi room na khoi adapt to ba ba khoi sumna su kana ga da ba Manipur su kana ga da ba kadai areas ni hena khoi Manipur ga Thailand gi leine mari si dena chuna gi din khalem thambi medical lomda oiraga di medical sina moigi tongan ba ma leikre medical ti khoi da su adum khoi gi India da su ziki hariba khoi Manipur da su adum kharkhadi dum phagale haijariba yes aruga atai area da tasengna hairaga di aina sum khanjabada masideis da khoi gi self employed oina sana isabu thabak pijaraga toba yaba yamna moiga yamna unique oiba pot amakak aina haijaning aina hayu hairagadi asai gi keno se street food se
ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯤ ꯀꯜꯆꯔꯁꯤ ꯑꯥꯗꯗꯤ ꯑꯌꯥꯝꯕ ꯌꯥꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯄꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯀꯨꯀꯤꯡ ꯋꯦꯌꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯛ ꯋꯦꯌꯔꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯁꯦ ꯍꯥꯞꯆꯤꯜꯂꯒ ꯃꯣꯏꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯊꯛꯁꯦ ꯁꯦꯠ ꯑꯃ ꯍꯥꯞꯄꯒ ꯑꯗꯩꯗꯤ ꯅꯣꯡ ꯇꯥꯕꯗꯁꯨ ꯍꯦꯛ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯁꯟꯂꯥꯏꯠ ꯉꯁꯥꯏꯒꯤ ꯋꯦꯗꯔ ꯃꯌꯥꯝꯁꯤꯁꯨ ꯋꯦꯗꯔꯗꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯍꯧꯖꯤꯛꯀꯤ ꯆꯠꯂꯒ from one place to another place haitare mafam amdai mafam amanda chatlaga moina adumaina hujiki foods ki akoigi street food si yamna moi expose am tawe haijariba yamna line phangba haitare yamna line adugi train duma quality su leiba fresh su oiba madugi train duma aina khanjabada Manipur porakpa yaayena khale hujiki motorcycle si side motorcycle si tawga motorcycle ki side moina modify tawthoga site koi usi kyari ba mayam je wares food wares mayam hadi dakar oi ba mai gi cooking wares hai tare ko are di chana thakna ba mayam se loina mak se hapsen kosan tawroga adum catering gi ta adum chatpa mo thawroga mapam amdum khamba kana gumana hek awraga engai ko hairaga adum mai usi ki hari ba mayam se preparation je tawroga are di same dana khotan tawroga ata phong phong sana tha eta piram bai are di fruit mak tawro Already fruit jumba singje my laga doctor kaaga ada yam fresh oina any apamba ing launa ada di sabalam dina moi eyes ka tawraga puraga aruga hata pijaramba adum ada laiba tourist mayam khangde natraga laiba mi sing su yamna laina ngasai gi saning ba pot tu dum phangan ba haiba tare ada madugi train duma ai na khanjabada Manipur da pura agadi madu yamna nungai gadra yam mayam se koi Manipur da su saning ba khoning makhan sabagi kano se usikti lai re haijariba aduna masi ma yamna successfully oigadra madugi copy madugi haiba how to like ngasai gi koi gi kano duma koina modify tongna opportunities duma phangaba ada koi Manipur di same saba si am haiju haiju ko copy to si am hai haijariba maduna ngasai gi moi dum yam line to kidran khale madugi perfect idea ma pur agadi samai tawraga madugi train du da satpada ba pi adugi idea dum khara pisan bi bada ba koi Manipur si dum ya gadrana khale adugi area du su dum adu atai ti thoidokna ka hena mai gi lamda leiba mai medical gi oro natraga ani ati leiba tamba yaba education ki ti amba sumain khan bada khara hena education pamagadi even Thai peoples hai tare ko Thai masa sing ji India da laga laik tam me hajariba akoina thengna bada ana akoina angang ori ngai da laik tam minam tam jo koi Thai masa akoi Thailand gi laga Thai gi masa sing laik tam minare hajariba adu mai tawdana ngasai gi khara hena special education hai khara hena education tawgi hai ta gadi India da la moise ada Thailand da education je kitang moi Thai gi maron chu akoi gi Thai maron da ayamba tawi haisariba ada gi international English school da international education akoi gi laiba keno singjina moi foreigners hai tare ko mapan da gi laga foreign akoi Europe da gi America da gi natiga Australia da gi German da gi laga Russia da gi laga leiraga already moina days the vacation oina laga leiba not natraga moina fazana permanently edo moina leiraba kangu singchi moi gi masa masu singchi tamhanna na bagi damakta adugumba khoi gi mafam du da body English ki keno si khoi gi English ngang na ba adagi oza mayam ama tonga na leibanina English medium da takpi ba tambi ba adusu Thai yaudabadi yadamni Thai su dum yawi adubu Thai gi di Thailand gi di amba any college and school college da kano ngatani moi gi Thai gi language ngatani amba sanari se aduna ngasai gi thoidona ka hena madugi education da di ai thoidona ka hena kano di urudre okay adagi makhata la sining se koi so far isagi achievement aduga contribution hai tare ko as Manipur gi society da haiba tare ngasai su mayam thambiri koi gi thobok mayam pi dana Thai macha mayam koi su mayam pi di ko impal da su ko kari ni na khanbi isagi kano si koi gi isaji rajesi KHUYOI si tak na hona bada KHUYOI si sini habsi kamain thamni mase ai na sida leiba kanda di any leiba khoi gi Manipur gi any leiba su masa ma waraga su karagumana ane clubs ki khangde leiba leidana ko mateng haiba tare adum ai adum any adumba tanja phangma matam da ai adum mateng pangna ba ai adum hona jai aduga ai as a maitai ma oina maitai masa ma oina ai Manipur su yamna ai yam nungsi jai aduga
kaigumba madugumba aina mateng pangba yabagi adugumba area leragasu ai adum sungsoi soi na ai mateng pangba ngambagi adum ngamgadra hani khanjai ani khanjabada ngamgani asu khale ani khanjabada another futures da haitare ko tungda haitare tungi lakan futures lakan da koi miyam gi seba tawning ba haitare of course sai dagi tongan ba as a entrepreneur aduga businessman horokpa mayam torokpa aduga south asian country gi tongan tonga country si gi leiruba aduga thai gi leiruba thai de even na koi company hanga mayam thabak pidana adu hauzik manipur su thak mayam pirga lai tungi future da miyam gi seba tawning ge kaina hai miyam gi seba ri something political lines daga dum change kain bagi wakhan gi leibra kamain mase yam sengna hairagadi yes of course ai politics da changi haibagi wakal londi ai right from the beginning haibatare amna thaina angang oring ai dege politics se tawge hena lae khalle haibadi kaigino habjanta ngasai gi business and politics si yamna naksanna ba keno mani adana ngasai gi lairiba aina politics da changning ngabagi bagi kan wakalon laisna ngasai gi lairiba koi gi environment se aina ngasai gi Southeast Asia da ina exposed tawraga uruba thengnaruba aigi experience mayam se aina khalluba uzaruba mayam khangba aina tamzaruba mayam to madu tasengna aina kaigumba as a politician na moina kaigumba aina kaigumba khara ai maduma responsibilities lauraga ai tawge habigi wakalon ai adum khalle ai pungning sida adu ai lairiba hujiki situations da kaigumba opportunities phangagadi sungsoi soi nai politics da sungsoi soi nai changjalakani ado masi aina changjalakpa matamda ngasai gi wakalon dadi ai thoidokna ka hena about money or power thoidokna madudai da ai thamjaroi ai di ngasai gi miyam gi seba tawjaningba miyam gi afaba adi generations ama pukhatna ba honaramba adi di change ma porakpa masini aina yam hena aina interest logzari sina kaino da khoi gi lairiba generation si akai angang sing mayam ma hogale haijariba lairiba generation si hawriba generation si mapan da lairiba khoina expose akoina thingnariba mayam si ga akhoi gi manipur da akhoi ga lairiba mayam ani gi different ani si yengu matam da yamna thina great gap ama yam sob gap am leiri haijariba asi masi gi gap si fill up tongna ba masi akhoi khara chingkhatpa ma darkar oibra hankale adu masi chingkhat kadoribasi chingkhat patargadi masi kari sange habdo ngasai gi aina hajab khoina politics ta la agadi kari gum khara mayam gi damakta kari gum afaba keno mayam ma akhoi gi program mayam ma or natraga mayam sibu khoina ketang akhoi gi side amada akhoi gi madugi any award pa leidi ba mayam to menkhatna na bagi damakta haipatare masi adum madugi opportunities ma ai phangagadi dum logjar kani okay makata na khoi sai chu sigi opportunity phangagadi logni hebe tanja bibiri ko good politician ama haibse kadi ne khan bi sa so far dum hawing digi dum khallaga lai hai ko politics changbai wakan se good politician ama gi magi character hai tare ko hojik leiba politician singsi people gi mindset ta kenomu urakpa ngasina party ma leiramba nunga lagana party am da leiramba chungbagi yamna khogi political gymnast hai tare ko yam uba aduna as now you also going to go to the track of politics changado bigi mong de leire banina good politician amagi characteristics kai oi bi ya isa gi mad kai le masi yam chume it's a good questions the politician nama oi ge haiba targadi ai gi wakalon dadi ai khoi gi sacrifice amasung khoi gi thamoi sengba khoi gi purity se thamoi samoi kaigumba politician namo gi haba taragadi sacrifice togdragadi ai isagi ngata khalle leiragadi leba ki seba to ngamroi afaba su to afaba tawge habagi wakalon si sungtok thoroi drang khalle ijan aduga ai ne kaigumba sacrifice amasung akhoi gi thamoi sengna tawse thabak ama taw matamda as a politician nama na kaigumba any program ama nadraga kaigumba implement ama taw matamda miyam gi niko mayam gi damakdane si na aina ngasi tawram tawdoriba pochina hayeng tungi generation da kana hogodoi niko haibasi khallaga sanction batuna phagadra haina khali da hojiki somna haibigiriba politician jing haraga amamuk amadam lena me amadam si gumba mayam sidi aina khanjabada masagi oijaba thibane haina khalle aina gi wakalon dadi
ꯑꯗꯣ ꯃꯁꯤꯗꯤ ꯄꯣꯂꯤꯇꯤꯛꯁꯇꯤ ꯀꯌꯥ ꯍꯦꯟꯅ ꯑꯩꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯅꯠꯇꯦ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯊꯤꯕ ꯀꯥꯟꯅꯕ ꯁꯦꯜꯐꯤꯁ ꯑꯣꯏꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ Okay. Yam nungaije ngasi unajadana maruina khoi South Asia ge jaga singi laiba tongan tonba experience meyama ELITETV de share to biba aduga tungi future ge da khoi kai tawge na khalliba aduga so far hajibak ta je entrepreneur as a businessman oine olaktana mayama toriba aduga tungi future da su khoi politician am oige kaina khalliba su obiu mai paktana any contest over the mai paktana miyam ge seba to ngam have see ELITETV ge makai de su thamjari. Thank you so much. Ngasigi adumba ELITETV gi special talk matanga solution jare makhata na khoi tongan field sing da excel or music sing asi unajaraga makhoi gi wakalol makhoi gi thought mayam sing adu khoi gi viewers sing da phanga ganda makhoi inspiration moi anoba inot na piba ngam nabagi adu pandam dani akhona special talk na program putok chari besi mathangi episode ta tongan ba akhoi adumba renown oiba miyo mamu unajaraga pawdam jage ngasigi di kaine na bething ni jari pinebirisi.